ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯍꯤꯡꯆꯥꯕꯤ ꯍꯥꯠꯄ ꯑꯉꯥꯡ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ꯫ ꯂꯥꯏꯅꯤꯡꯊꯧꯗꯤ ꯑꯅꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅꯗꯨꯅ ꯂꯤꯟꯒꯤ ꯃꯥꯏꯕꯁꯤꯡꯅ ꯈꯨꯠ ꯊꯥꯔꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯒꯣꯜ ꯇꯣꯡꯕ ꯅꯤꯄꯥ ꯑꯃ ꯊꯥꯔꯗꯨꯅ ꯅꯅꯥ ꯏꯕꯨꯡꯉꯣ ꯑꯁꯤꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯍꯟꯗꯨꯅ ꯏꯕꯨꯡꯉꯣ ꯑꯁꯤ ꯂꯥꯛꯄꯤꯗꯨꯅ ꯃꯍꯥꯔꯥꯖꯀꯤ ꯍꯤꯗꯥꯛ ꯇꯧꯕꯤꯗꯨꯅ ꯃꯍꯥꯔꯥꯖ ꯁꯤꯡꯒꯠꯂꯛꯈꯤꯕꯅꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯗꯥꯏꯗꯅꯣ ꯑꯩꯕꯨ ꯍꯤꯗꯥꯛ ꯇꯧꯕꯤꯗꯨꯅ ꯍꯤꯡꯒꯠꯍꯜꯂꯤꯕ ꯅꯤꯄꯥꯗꯨꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯍꯜꯂꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯆꯥꯎ ꯁꯥꯡꯈ꯭ꯔꯕ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯅꯍꯥ ꯄꯥꯈꯪ ꯑꯃ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯖꯔꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯎꯕꯗ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ? ꯅꯪꯒꯤ ꯅꯄꯥꯅ ꯑꯩꯍꯥꯛ ꯑꯃꯨꯛ ꯇꯥꯏꯕꯪꯗ ꯍꯤꯡꯖꯕ ꯑꯣꯏꯔꯦ꯫ ꯃꯗꯨꯗ ꯑꯇꯉꯥꯛ ꯀꯧꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯅꯅꯥꯏ ꯑꯩꯗꯤ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ, ꯏꯃꯤꯡꯅ ꯑꯇꯉꯥꯛ ꯀꯧꯏ꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯅꯅꯥꯏ ꯏꯆꯦ ꯑꯃꯒ ꯏꯆꯤꯟ ꯏꯄ꯭ꯋꯥꯗ ꯂꯩꯖꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯍꯦꯛ ꯍꯦꯛ ꯆꯠꯂꯤꯕ ꯅꯤꯄꯥꯗꯨ ꯑꯣꯏꯔꯝꯂꯒꯅꯤ ꯈꯜꯂꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯁꯤꯟꯖꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯑꯁꯨꯛ ꯍꯩꯈ꯭ꯔꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯃꯥꯏꯕ ꯑꯁꯤꯕꯨ ꯀꯔꯝꯅ ꯈꯪꯂꯨꯔꯤꯕꯅꯣ? ꯔꯥꯖꯀꯨꯃꯥꯔꯤꯅ, ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯃꯥꯏꯕ ꯑꯁꯤꯒꯤ ꯃꯌꯨꯝꯗꯅꯤ ꯑꯩꯈꯣꯏ ꯀꯩꯅꯥ ꯃꯌꯥꯝ ꯍꯦꯛ ꯍꯦꯛ ꯆꯠꯂꯤꯕꯗꯨ꯫ ꯑꯩꯈꯣꯏꯗꯤ ꯀꯨꯏꯔꯦ ꯃꯥꯏꯕꯕꯨ ꯈꯪꯖꯕ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯇꯥꯔꯒ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯏꯆꯥꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯤꯁꯛ ꯈꯪꯂꯝꯂꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯤꯕ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯃꯐꯝꯗ ꯀꯔꯤ ꯀꯠꯂꯒ ꯃꯥꯅ ꯄꯦꯟꯕꯤꯕ ꯑꯣꯏꯒꯅꯤ? ꯅꯪꯅ ꯑꯄꯥꯝꯕ ꯄꯤꯕꯗ ꯏꯄꯥꯒꯤ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯖꯔꯛꯈꯤ, ꯅꯅꯥꯏ ꯑꯩꯁꯨ ꯏꯄꯥꯅ ꯄꯤꯅꯤꯡꯕ ꯄꯤꯕꯗ ꯅꯆꯥꯒꯤ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯦ꯫ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯟꯇ꯭ꯔꯤ, ꯅꯍꯥꯛ ꯑꯩꯕꯨ ꯁꯥꯎꯕ ꯋꯥꯔꯧꯕ ꯇꯧꯔꯒꯅꯨ꯫ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯤꯕ ꯅꯤꯄꯥ ꯑꯁꯤꯗ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯄꯤꯔꯒꯦ꯫ ꯃꯍꯥꯛꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯏꯃꯥꯛ ꯅꯤꯄꯥ ꯑꯁꯤꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯑꯃꯨꯛ ꯄꯣꯛꯄꯤꯔꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯑꯗꯨꯅꯁꯨ ꯍꯥꯏꯖꯔꯛꯈꯤ, ꯙꯔꯃꯅꯤ ꯙꯔꯃꯅꯤ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯁꯨꯛ ꯌꯥꯝꯅ ꯃꯉꯥꯜ ꯂꯩꯈ꯭ꯔꯕ ꯅꯤꯄꯥ ꯑꯁꯤꯗ ꯃꯆꯥ ꯏꯕꯦꯝꯃ ꯄꯤꯗ꯭ꯔꯕꯗꯤ ꯀꯅꯥꯗꯕꯨ ꯄꯤꯒꯗꯒꯦ? ꯃꯁꯤꯗ ꯅꯤꯡꯊꯧꯅ ꯑꯇꯉꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯄꯦꯜꯂꯗꯨꯅ ꯄꯤꯔꯤꯕ ꯃꯅꯥ ꯑꯁꯤꯕꯨ ꯅꯊꯃꯣꯏꯗ ꯄꯦꯟꯗꯕ ꯂꯩꯕ꯭ꯔꯥ? ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯏꯄꯥꯗꯤ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯅꯨꯕꯤ ꯊꯣꯄꯤ ꯀꯧꯕꯤ ꯑꯗꯨꯒꯤ ꯇꯔꯕꯨꯖꯥ ꯑꯃ ꯆꯥꯔꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯒꯤ ꯆꯔꯟꯗ ꯎꯁꯣꯞ ꯑꯆꯧꯕ ꯑꯃ ꯇꯔꯕꯨꯖꯥ ꯌꯥꯎꯅ ꯀꯠꯆꯈꯤ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯅꯤꯡꯊꯧ ꯑꯁꯤ ꯑꯇꯣꯟ ꯑꯇꯥ ꯂꯥꯏꯔ ꯑꯅꯪ ꯄꯨꯝꯅꯃꯛꯄꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕ ꯅꯤꯡꯊꯧꯅꯤ꯫ ꯍꯟꯗꯛ ꯍꯅꯨꯕꯤ ꯊꯣꯄꯤ ꯎꯅꯔꯨꯕꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯙꯔꯃꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯑꯇꯣꯟꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯖꯈꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯂꯗꯨꯅ ꯑꯇꯉꯥ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯄꯤꯔꯗꯨꯅ ꯊꯝꯂꯒ ꯃꯆꯥ ꯏꯕꯦꯝꯃ ꯄꯦꯗꯉꯥꯕꯨ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯤꯔꯥꯏꯅꯨ ꯀꯧꯕꯤ ꯏꯕꯦꯝꯃ ꯑꯗꯨꯅ ꯃꯅꯦꯝ ꯁꯥꯔꯗꯨꯅ ꯄꯦꯗꯉꯥ ꯀꯧꯕꯤ ꯏꯕꯦꯝꯃꯕꯨ ꯑꯣꯛꯆꯕꯒꯤ ꯃꯐꯖ ꯑꯗꯨꯗꯤ ꯀꯔꯤꯒ ꯄ꯭ꯔꯃꯥꯟ ꯑꯣꯏꯒꯅꯤ? ꯅꯤꯡꯊꯤꯕ ꯄꯨꯝꯅꯃꯛꯅ ꯇꯥꯡꯖꯅꯐꯝ ꯑꯣꯏꯔꯕꯤ ꯃꯍꯥꯛꯀꯤ ꯐꯖꯕꯕꯨ ꯎꯖꯔꯨꯔꯒ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯁꯤꯒꯤ ꯊꯃꯣꯏꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯄꯤꯔꯥꯏꯅꯨꯒꯤ ꯅꯨꯡꯁꯤꯕꯗ ꯃꯍꯥꯛ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯄꯥ ꯃꯟꯇ꯭ꯔꯤꯒꯤ ꯃꯐꯝꯗ ꯃꯅꯥꯏꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯄꯤꯔꯥꯏꯅꯨꯕꯨ ꯍꯥꯏꯕꯤꯅꯕ ꯍꯪꯒꯠꯆꯈꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯃꯟꯇ꯭ꯔꯤꯕꯨ ꯉꯥꯛꯄꯤꯌꯨ꯫
Nanaina haijagadoriba wafam asimatang iningthौना thौजानबियु मंत्री की वादो तारगा निंगथौना हायरखी मंत्री करम वाफमनो नंगना लूना हायरिबदुबु हायो हायो खनसी हायरखी मंत्री अदुना हायजरखी लाइनिंगथौ इबुंगो नना एगी इसा निपासी लाइनिंगथौगी इसा इबेमा राजकुमारी की मनम ओइरिबी पिराइनु कौबी असिबु यामना नुक्सिजखरे अदुना इबेमा सिगी पुनिंगे वाफम अमतंग लाइनिंगथौना खंगदोक पिरगा अयाबो ओइरबदी नना एगी इमौ ओइजनिंगी हायरखी वादो तारगा निंगथौना खल्ली मंत्री असिना हायरिबसी धर्म की वाफमनी नुपी मसासिगी अयाबा लैरबदी मागी ममौ ओइजगे हायरिबनी खंदुना हायरखी मंत्री नंगना हायरिबदु आइना नुपी मसासिगी पुनिंगी ओइबो वाफम अमतंग खंगलखीगे मागी अपाम्बा लैरबदी आइसु यारगे आइदि हानसु नंगी नफमदा हायख्रबदुनी मियोबगी अपाम नुंसिगी मरमदा अमुक खुद थिंजिलोइसी अदुबु मसीदी माबु पामजै याबियो हायजबा वाफमनी थोइना कायबा लैति आइदि हंदक लिन सिकलुबदगी अमुक हेना धर्म हायबदु कायजनिंगद्रे निंगथौना मसा इबेमाबु येंगलदुना हायरखी इबेमा नहांना ननमगी मपुंगनिंगी वाफम अमतंग खंगतुउ महाकु मंत्री की मचानी पासने यामना पामजरे मापा मंत्री नसु माबु ममौ ओइजनिंगबदगी आइगी फमदा यामना नोलुकना हायजरखी अदुबु इपाना महाकी वाफम खंगद्रबदी आइना पीबा ngamदे हायखी अदुना नहांना ननमा अमदी इमाकपु खंगनदुना मखोगी वाफम अमतंग आइगोंदा खंगलु हायरखी राजकुमारीना फगनी पबुंग खुरुमजखी राजकुमारीना मबुंगो अमदी मनमगी मफमदा वाफम असी हौदोकजखी माबुंगोनदी इसेना पामलबदी आइगिदी करिसु कायबा लैते हायजरखी मौपागी वासु मसेना तारबदा असुम हायरखी इबेमा नहांना हायरिबो वाफमदु इनिंगथौना आइखोइबु पोपीबा इपा इमा सक्तुना लैरबना इपाना हायबो वाफमदु ननमनदी हिक्तोकचनिंगदे अदुना आइहाक यारगे खुमलखी मासीगी नुंसिबो वहीदु तारगा राजकुमारी अमदी मापा निंगथौदु यामना मपुनिंग पेंजखी निंगथौ असिना मंत्रीबु कौखलदुना हायरखी मंत्री हाउजिकति नंगी ननिंग थुंगनबा आइगी इसा सकलबी पिराइनुबु नंगी नसागी नमौ ओइनबा पीरबनी नहांना नुमित अफबा येंगजरुरो नमौ लोंगनबा निंगथौगी वादो तारगा मंत्री अदु हराउखिबना निंगथौदा खुरुमजखी मंत्री असिना खनखी आइखोइगी निंगथौ असि धर्म यामना लैबा मीनी माना हायख्रिबसिंग असि धर्मगी ओइबा सुम्बा ngaktani मागी मफमदा वरौबा थमलबदी दोष ओइगनी खंजखी मांगना मयुमदा लाक्तुना हराउना हायरखी इसासा ngasiदी इपागी पुनिंगसे यामना नुंगाइरे इनिंगथौना चानबिदुना मचा सकलबी पिराइनुबु आइगी इमौ ओइनबा पिबिरकले पाउदमजखी माखोइ पुनमक नुंगाइजखी मासिगी मतुंगदा मंत्रीना नुमित अफबा येंगलदुना मंत्री मचा ngairanga atangagi मासे पिराइनुगा लुहोंगबिखी हाउजिकति atanga कौबा सिना निंगथौ ओइदुना लैबना मंत्री असिना आइसु अहन ओइरगले आइगी सा ngairangसु आइगी हुत सिन्दुना मंत्री फमसी हानगी निंगथौ असिदा हंगतजरगा पीरगे खलदुना निंगथौ अदुदा हायजरबदा निंगथौ अहन अदुना ममांगनि पा निंगथौदा नबाइबु मंत्री हापु हायरखी मदुदा तंगाना हराउना मबाइबु बोर मंत्री ओइरे हायना मयांगे मफमदा लाउथोखी असुमना मखोइ यामना नुंगाइना इंगना पानमिनादुना लेरकपना निंगथौ अमसुंग मंत्री अनिमक मचानी पा अममम पोकले मतमसिदा नोमा हिंसाबी अमा मिरेबाक्तकी लागलम्मी मागसी लेबाक अदुदा पानबा निंगथौ अदुना हिंसाबी अदुबु येंगलगा हायरखी नांगना आइगी लेबाकता लैदुना आइगी लैरिबा जीवसिंग असि नोमा नोमागे असुम असुम साथोखिबदा मी सासन पुनमक लैसिलक्त्रे अदुना ngasiदी आइना पीरिबा खरा असि चारगा नोंपोक थंगबदा लैरिबा लैबाक अमा लैरिबदुदा चलगा नंगना चानिंगबा चादुना नुंगाइना लैरुरो मदुना नंगी ननिंग थुंगबा ngamlagani
Leibak aduda panba ningthau adugi mamingdi Atanga kaubani. Maharani adugi mamingna Pedanga kaubani. Makoidi yamna dharma leibani. Nana saninge haiba punamak mana pijagani. Nungai kharba lamni hairakhi. Ningthau adugi wadu tabada hingshabidu yamna haraure. Magna panthaba taudana Atanga ki leibak yaurak. Magna sum yengbada leibak asida leiriba miyoising asidi yamna dharma leiba minungsi leiba ngaktani. Aduga leiriba mising asisu sabada yamna haugani. Masa sing asi yengbada yamna taru tanali khanduna mahagna mauna phajabi amagi saktam lauraduna imung amada changlakhi. Yum adudi hanuba amaga hanubi amaga leiba yumni. Hanuba adu yamna mahi hairami. Mana hingsaba hingsabi changba ngamdanaba yumgi dhari makhada mantra ma semduna thanami. Maduna mahak dhari kakhatpa ngamdre. Hingsabina khali. Hai, karigino aina dhari kakhatpa ngamdriba sidi khanduna mahak yamna kire. Mahak handokduna amuk chatpa horakle. Maduda lambida ngausinaba naha pakhang ahum khak thengnare. Makhoi ahumna masak khangdabi Pajakrabi mauna ama thengnabadudha hanglakhi. Isibu haigadra itai mabu kaugadra kanagida satpikaduribano hanglakhi. Nupi aduna suman ai purabi mahaki minoktuna noklaga hairakhi. Ai buro aina salibasidi aibu pambibani pa amatang thijaribani. Yumdi ada uriba sing asidagini khumlakhi. Nupi adugi wadu taraga nipa ahumduna hairakhi. Aikoi ahumsu pakhang ngaktani. Nupi angang amata leijadri. Nupi aduna haima aidi tan sana thengna jaruredana. Aibu pambi barane hanglakhi. Wadu targa nipa ahumduna sap manana pami pami hek khumlakhi. Nupi aduna kari wafamno amata sunatana nakoi ahumangna aibu pambiriba nungsibiriba aidi karam tawgani hairakhi. Makoina Aisu nangbu pamjai haina makoi ahummak loina hairak nupi aduna adu oirabadi nakoi ahumgi manungdagi aibu hena nungsibiba ama aina khallage yabra hairakhi. Nipasing aduna yai hainarakhi. Phare adu oirabadi anakpada leiriba ching asida aigi yum ama lei. Masida aibu pambiba nipa adu aiga konana chapminarasi hairakhi. Makoi ahumdu hingsabigi shaktina sumatpa saktamdu ujabada makoi amuk nanthokpa ngamdre. Ahumak hingsabigi matung induna chapminakhre. Mi tadaba singdu yaurabada hingsabi aduna mayagi phajakraba yum ama lehele. Yum adugi manungda phajakraba potsinga laitiengduna leiba uhalle. Madu ubada nipasing aduna mana nupi adubu launingle. Makoina khali aibu khanbirabadi phaganida. Aibu pambirabadi phaganida khanaduna yumdugi manungda thariba phal singduda phamduna leinakhi. Hingsabidu makoi ahumgi manungda ama hana nahak asida changlau hairaga mayagi ka amada pusinduna thammi. Mana chana thangnaba ahawa thum mayam ama mayana semlami. Aduga sumna hairakhi. Nangna chaningba thangningba pamba punamak chaduna nungaina leyu. Nahakpo aina ipuroiboina khallabani hairaga Kadu thonglon silam laga thoki. Magna makoi anina leiriba mafamduda changlaktuna amada mu hairakhi. Nahak amuk lao haiduna atopa ka amada thamlaga hanagigum chaning thaningba punamak chaw thau. Aina nangbu khallabani. Makoi thadu ukhige hairaga thonglon sinduna thoki. Haujikti nipa amata ngaire. Mana ngasigidi masi hana charage khanduna nipa aduma numit aduda chathokle. Aduga hairakhi. Nakhoinasu aibu pamba sai. Pamkhodana haukreda haiduna numit kayani chaba thakpa phanglaktraba hingsabiduna hauna chakhi. Asum tawna hingsabina makoi ahumbu nongmagi amamam chathokre. Nipa ahumdu apambana langoiduna hingsabina chathokre. Masigi matungda hingsabiduna maya tawduna mi kaya chatholagle. Khungang singdagi mi mangbagi wakat kaya ningthaugi mafamda lakle. Ningthau asina mabai mantriga loinana thokliba mi mangbagi maramsing khanakhi.
ꯑꯗꯨꯕꯨ ꯃꯔꯝ ꯁꯦꯡꯅ ꯄꯨꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯕꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯈꯟꯗꯨꯅ ꯆꯥꯕ ꯊꯛꯄ ꯆꯪꯈꯤꯗ꯭ꯔꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤ ꯃꯥꯡꯕꯒꯤ ꯋꯥꯀꯠ ꯉꯥꯛꯇ ꯂꯥꯛꯈꯤꯕꯅ ꯅꯤꯡꯊꯧ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯕꯗ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯑꯋꯥꯕꯒꯤ ꯃꯇꯧ ꯑꯁꯤ ꯂꯥꯏꯅꯤꯡꯊꯧ ꯄꯥꯈꯪꯕꯅ ꯎꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯪꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, "ꯅꯪꯅ ꯋꯥꯔꯤꯕꯗꯨ ꯋꯥꯔꯒꯅꯨ꯫ ꯅꯪꯒ ꯅꯆꯦꯒ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯃꯄꯥꯟꯗ ꯃꯈꯣꯏꯅ ꯁꯥꯟꯅꯖꯕ ꯌꯥꯅꯕ ꯃꯣꯝꯄꯥꯛ ꯊꯥꯔꯗꯨꯅ ꯃꯊꯛꯇ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯊꯝꯗꯨꯅ ꯂꯩꯍꯜꯂꯨ꯫ ꯅꯍꯥꯛꯅ ꯐꯪꯂꯛꯄ ꯅꯥꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯆꯦꯠ ꯈꯔ ꯈꯔ ꯂꯪ ꯑꯍꯤꯡꯕꯅ ꯀꯤꯁꯤꯟꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯄꯨꯟꯗꯨꯅ ꯊꯝꯃꯨ꯫ ꯃꯈꯣꯏ ꯑꯉꯥꯡ ꯑꯅꯤꯗꯨꯅꯗꯤ ꯍꯤꯡꯆꯥꯕꯤ ꯍꯥꯠꯄ ꯉꯝꯒꯅꯤ, ꯑꯇꯣꯞꯄꯁꯤꯡꯅꯗꯤ ꯍꯥꯠꯄ ꯉꯝꯂꯣꯏ" ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯑꯇꯉꯥꯛ ꯀꯧꯕ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯀꯔꯤ ꯋꯥꯐꯝꯅꯣ? ꯑꯩꯒꯤ ꯏꯆꯥ ꯆꯍꯤ 3ꯗ ꯉꯥꯏꯔꯤꯕ ꯑꯁꯤꯅ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯍꯤꯡꯆꯥꯕꯤ ꯍꯥꯠꯀꯗꯣꯔꯤꯕꯅꯣ? ꯃꯤ ꯃꯥꯡꯂꯤꯕ ꯑꯁꯤꯁꯨ ꯍꯤꯡꯆꯥꯕꯤꯅ ꯐꯥꯗꯨꯅ ꯆꯥꯕꯅꯤ ꯍꯥꯏꯔꯝꯃꯤ"꯫ ꯅꯤꯡꯊꯧ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯃꯊꯟꯇ ꯃꯤ ꯑꯃꯠꯇ ꯆꯠꯅꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ, "ꯑꯩꯅ ꯂꯝꯕꯤ ꯆꯠꯄ ꯃꯤ ꯀꯌꯥ ꯐꯥꯗꯨꯅ ꯆꯥꯊꯣꯛꯈꯤꯕꯅ ꯃꯤ ꯑꯃꯠꯇ ꯆꯠꯅꯗ꯭ꯔꯦ꯫ ꯑꯗꯨꯅꯗꯤ ꯑꯩꯍꯥꯛ ꯏꯁꯛ ꯑꯣꯟꯊꯣꯛꯇꯨꯅ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯑꯆꯤꯛꯄ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯇꯥꯟꯖꯥ ꯐꯪꯕꯗ ꯃꯤꯗꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯆꯥꯔꯒꯦ ꯈꯜꯂꯛꯂꯦ"꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯃꯁꯛ ꯂꯣꯠꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯒꯤ ꯌꯨꯝ ꯌꯨꯝ ꯈꯨꯗꯤꯡꯗ ꯚꯤꯈꯥꯔꯤ ꯁꯥꯗꯨꯅ ꯃꯤ ꯆꯤꯛꯄ ꯊꯤꯔꯛꯄꯗ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤ ꯊꯥ ꯀꯨꯝ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯌꯨꯝ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯐꯥꯗꯨꯅ ꯃꯤ ꯆꯥꯐꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯦ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯅꯪꯅ ꯑꯩꯕꯨ ꯐꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯛꯏ, "ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯐꯥꯗꯨꯅ ꯆꯥꯗꯨꯅ ꯍꯤꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯈꯤꯕꯅ ꯀꯅꯥꯃꯠꯇ ꯐꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯍꯥꯛ ꯆꯥꯗꯕ ꯀꯨꯏꯔꯛꯂꯦ꯫ ꯏꯁꯥꯁꯤ ꯌꯥꯝꯅ ꯁꯣꯜꯂꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯐꯥꯗꯨꯅ ꯆꯥꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯕ ꯇꯧꯔꯒꯅꯨ"꯫ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯅꯪꯅ ꯒꯔꯚ ꯄꯨꯕꯤ ꯑꯩꯕꯨ ꯆꯥꯔꯕꯗꯤ ꯑꯩꯒꯤ ꯏꯄꯨꯛꯇ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤꯁꯨ ꯁꯤꯕ ꯇꯥꯕꯅꯤ꯫ ꯄꯥꯞ ꯌꯥꯎꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯍꯥꯠꯄꯒꯤ ꯗꯣꯁꯅ ꯅꯍꯥꯛꯁꯨ ꯑꯉꯥꯡꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯇꯥꯕꯅꯤ꯫ ꯁꯣꯏꯗꯅ ꯁꯤꯕꯁꯨ ꯑꯣꯏꯌꯨ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯍꯤꯡꯆꯥꯕꯤꯗꯨ ꯑꯆꯨꯝꯕ ꯃꯁꯛ ꯈꯪꯗ꯭ꯔꯕꯤ ꯃꯍꯥꯛꯅ ꯑꯁꯥꯎꯕꯅ ꯊꯨꯃꯠꯈꯤꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯆꯥꯊꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯗꯣꯁ ꯄꯥꯞ ꯑꯁꯤ ꯂꯩꯈꯤꯕꯅ ꯅꯤꯡꯊꯧꯒꯤ ꯃꯃꯪꯗ ꯄꯥꯈꯪꯕꯅ ꯃꯥꯒꯤ ꯃꯆꯥ ꯑꯃꯗꯤ ꯃꯆꯦꯒꯤ ꯃꯆꯥ ꯄꯥꯈꯪꯕꯒꯤ ꯀ꯭ꯔꯤꯄꯥꯅ ꯐꯪꯂꯕ ꯑꯉꯥꯡ ꯑꯅꯤꯁꯤꯗ ꯍꯥꯠꯍꯜꯂꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯄꯥꯈꯪꯕ ꯏꯕꯨꯡꯉꯣꯅ ꯑꯇꯉꯥ ꯑꯃꯁꯨꯡ ꯄꯤꯔꯥꯏꯅꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯏꯅꯤ ꯈꯟꯖꯗꯨꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯧꯄꯥꯅ ꯄꯣꯛꯄ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯁꯨꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯒꯨꯟ ꯍꯥꯞꯄꯤꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯅ ꯆꯥꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯑꯉꯥꯡ ꯑꯗꯨꯕꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯂꯥꯞꯅ ꯍꯨꯟꯗꯣꯛꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯁꯥꯗꯨ ꯄꯨꯝꯊꯔꯛꯇꯨꯅ ꯁꯥꯗꯣꯡ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯃꯥꯒꯤ ꯁꯔꯨꯒꯤ ꯄꯣꯂꯥꯡ ꯑꯗꯨ ꯀꯪꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯁꯣꯏꯔꯦꯟ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏꯅ ꯃꯇꯧ ꯀꯔꯝ ꯇꯧꯔꯒ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯍꯥꯠꯇꯨꯅ ꯂꯃꯟ ꯁꯤꯡꯒꯗꯒꯦ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯆꯠꯄ ꯈꯨꯗꯤꯡ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯃꯃꯪ ꯃꯍꯥ ꯅꯨꯡꯉꯥꯏꯔꯝꯗꯤ꯫ ꯃꯥ ꯍꯧꯖꯤꯛ ꯃꯤ ꯆꯥꯕꯁꯨ ꯐꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯥꯅ ꯁꯥ ꯁꯟ ꯑꯃꯨꯛ ꯆꯥꯕ ꯍꯧꯔꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯁꯟꯁꯤꯡꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯌꯦꯡ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯅ "ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ? ꯁꯥ ꯁꯟ ꯃꯤ ꯄꯨꯝꯅꯃꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯡ ꯇꯥꯔꯛꯇꯨꯅ ꯂꯩꯕꯥꯛ ꯄꯥꯟꯕ ꯉꯝꯂꯔꯣꯏ" ꯈꯟꯅꯗꯨꯅ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯆꯤꯠꯊꯕ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯀꯥꯔꯛꯇꯨꯅ ꯋꯥꯀꯠꯂꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯥꯒꯤ ꯃꯃꯪꯗ ꯍꯥꯏꯔꯝꯕꯗꯨ ꯆꯨꯝꯂꯒꯅꯤ ꯈꯟꯗꯨꯅ ꯃꯆꯦ ꯃꯕꯥꯏ ꯀꯧꯔꯗꯨꯅ ꯋꯥ ꯇꯥꯟꯅꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯏꯕꯥꯏꯁꯦ, ꯍꯤꯡꯆꯥꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯅ ꯍꯥꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄꯅ ꯍꯥꯠꯄ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯥꯟꯅꯅꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯅꯥꯛꯇ ꯊꯝꯂꯒ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯃꯊꯛꯇ ꯅꯨꯡꯁꯥ ꯂꯥꯡꯗꯅꯕ ꯈꯟꯗꯨꯅ ꯃꯈꯥꯗ ꯃꯣꯝꯄꯥꯛ ꯑꯄꯥꯛꯄ ꯊꯥꯔꯒ ꯊꯝꯂꯁꯤ꯫ ꯑꯗꯨꯒ ꯏꯁꯦꯟ ꯏꯕꯥꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯆꯦ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯑꯉꯥꯡ ꯆꯍꯤ 3ꯗ ꯉꯥꯏꯔꯤꯕ ꯃꯈꯣꯏꯅꯕꯨ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ?" ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯦ ꯃꯕꯥꯏꯗ ꯍꯥꯏꯖꯔꯛꯈꯤ,
थोइना चिंगनबीगनु ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯃꯍꯥꯛ ꯁꯤꯎ ꯇꯝꯗꯕꯅ ꯃꯍꯥꯛꯇꯤ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯈꯨꯠꯇ ꯃꯍꯥꯛ ꯁꯤꯎ ꯇꯝꯕꯅ ꯑꯩꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯧꯄꯥꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯃꯆꯦ ꯃꯕꯥꯏꯅ ꯌꯥꯔꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯇꯥꯏꯗ ꯅꯨꯡꯁꯥ ꯉꯥꯡꯅꯕ ꯈꯜꯂꯗꯨꯅ ꯂꯩꯃꯥꯏꯗ ꯃꯣꯝꯄꯥꯛ ꯑꯄꯥꯛꯄ ꯑꯃ ꯊꯥꯔꯗꯨꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯊꯝꯂꯗꯨꯅ ꯃꯥꯅ ꯀꯝꯕ꯭ꯔꯪꯒꯤ ꯂꯪꯖꯥ ꯇꯔꯦꯠ ꯇꯔꯦꯠꯅ ꯇꯤꯜꯂꯒ ꯃꯕꯨꯗꯧꯅ ꯄꯤꯕ ꯅꯥꯄꯤ ꯃꯆꯦꯠ ꯈꯔ ꯈꯔ ꯂꯪꯖꯥꯁꯤꯡ ꯑꯗꯨꯅ ꯀꯟꯅ ꯌꯦꯠꯂꯒ ꯃꯈ꯭ꯋꯥꯡ ꯃꯈ꯭ꯋꯥꯡꯗ ꯑꯃꯃꯝ ꯈꯨꯖꯦꯡꯗ ꯑꯃꯃꯝ ꯀꯤꯕꯤꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯅꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯑꯅꯤꯅ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯥꯛꯀꯅꯤ, ꯃꯍꯥꯛꯄꯨ ꯍꯥꯠꯂꯨ, ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯥꯟꯅꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯀꯗꯥꯏꯗ ꯂꯩꯕ ꯍꯤꯡꯆꯥꯕꯤꯅꯣ ꯍꯥꯠꯂꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨ ꯎꯔꯒ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯃꯔꯤꯗꯨ ꯉꯛꯄꯅ ꯂꯣꯏꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯅꯥꯏꯁꯤꯡꯅ ꯁꯦꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯈ꯭ꯋꯥꯡ ꯑꯃꯁꯨꯡ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯖꯟꯇ꯭ꯔꯗꯨꯒꯤ ꯁꯛꯇꯤꯅ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯋꯥ ꯉꯥꯡꯅꯗꯅ ꯂꯩꯅꯈꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯆꯥꯕ ꯐꯪꯗꯕꯗꯒꯤ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯁꯪ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯎꯕꯗ ꯃꯄꯨꯡꯅꯤꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯀꯅꯥ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯅꯤꯁꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯑꯀꯤꯕ ꯂꯩꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯂꯛꯎ ꯆꯪꯂꯛꯎ, ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯈꯟꯈꯤ꯫ ꯅꯍꯥꯟ ꯃꯥꯅ ꯆꯥꯈꯤꯕ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤꯒꯤ ꯃꯕꯨꯛꯇ ꯌꯥꯎꯔꯝꯕ ꯃꯥꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯈꯤꯕ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯏꯕ ꯍꯤꯡꯆꯥꯕꯤꯒꯤ ꯃꯃꯤꯠꯇꯨꯗ ꯆꯩ ꯑꯣꯟꯗꯨꯅ ꯊꯤꯟꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯍꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯅꯣꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯁꯌꯦꯡ ꯅꯥꯝꯃ ꯅꯥꯝꯃ ꯄꯥꯏꯔꯒ ꯂꯩꯃꯥꯏꯊꯛꯇ ꯆꯤꯡꯊꯔꯦ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯇꯥꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯀꯣꯛꯇ ꯈꯨꯗꯨꯝꯅ ꯁꯨꯗꯨꯅ ꯃꯥꯕꯨ ꯍꯥꯠꯂꯦ꯫ ꯍꯤꯡꯆꯥꯕꯤꯗꯨ ꯁꯤꯔꯕꯗ ꯃꯥꯒꯤ ꯃꯁꯥꯗꯨ ꯑꯉꯛꯄ ꯐꯪꯅ ꯆꯥꯎꯊꯣꯛꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯁꯤꯔꯤꯕ ꯖꯟꯇ꯭ꯔ ꯑꯗꯨꯒꯤ ꯁꯛꯇꯤꯅ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯂꯥꯏꯅ ꯍꯥꯠꯈꯤ꯫ ꯃꯍꯥꯛ ꯁꯤꯔꯕꯗ ꯅꯤꯡꯊꯧꯅ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯄꯨ ꯊꯣꯛꯂꯛꯂꯣ, ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕꯤ ꯍꯥꯠꯂꯦ ꯂꯥꯎꯔꯛꯈꯤ꯫ ꯍꯤꯡꯆꯥꯕꯤ ꯁꯤꯔꯕꯗ ꯂꯩꯕꯥꯛꯇꯨ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯥꯡꯀꯛ ꯅꯥꯏꯅ ꯆꯠꯊꯖꯔꯛꯂꯤꯕ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫